Yeah, yeah. Hello everyone. Ngasi amukahana miyam gi mafam da ningsing jage Manipur International Textile Expo English ngani kun mangagi ani chanba numit ni. Theme asi miyam gi mafam da amukahana thamjage Weaving a Sustainable Future Manipur Handloom Heritage to Global Fashion. Aikoigi Manipur iramdam asida lairiba asi khutsa haibigi artisting asi feel amatada in terms of pottery, in terms of textile, in terms of akoigi fishalon sabo hairo haitaba masida akoigi lam khudimakta international award, national award phangba artist kayana ni khoi Manipur si pick thandana lairiba si aduga miyam gi mafamda muka hana ningsing jage Manitex English ngani kun manga sibu organize tobiriba Department of Textile, Commerce and Industry, Govt of Manipur, Directorate of Handlooms and Textiles Manipur. Okay, adudi ngasi second day sida akoina stall sing asida changduna ngasi karamba miyoi sing lakli amadi stall sibu phambiriba miyoi sing asibu ani chanba numit sidadi nungaina dumak family bra natraga wari kaina ga hairuk doi jalo adu mayam puna khangminarasi ko khoise ngasi si mi su ham chilli amtang ngai bikoba okay mathang sum lak chege abungo ngasi Manitex ki second day si nuai bro Nuai ngasi kai jeng murage manung da changaga khangde okay adidi stall manung sida changaga mathang ingzarage aikoigi kaunagi pochai myam amasu leibirammi pambi bro pochai singsibo kamai tauge me amasu gift tawbire yam phajai ko ado akhoi Manipur gi sumaina khutsa haibagi lamsidadi artist sing se haiba je pik dhana leire haijariba ado sigi matang da su songi oiba sumaina international expo go silak se mod am tang phongdok piramo yam nungaye sumaina sadana khotana mayam sida puthokdana ko dai uhan bidina ano ba mayam puthokdana mayam jegi kanto buji yam nungai je ha hoi adu mata sida songi ming amade lefam tang khangsa hoge ai ming lesson binar ni ai jure mo makale kai tegi okay akoigi ngasi gi oina ahan basi pura success ogre ko yam thamina thamoina pamjaba ama thengna jare duga ngasi stall phambiri bai ma sigi manak da su changjarake ima ani subanu midni ngarang dage horaga ngarang hena nungai bro na trang ngasi ni hena nungai bro ngarang hena nungai kai gi no ko yam sin e mi yam tin ba ngasi ni mi tin ba khra wat le ngarang di lo par sing ahum bari yo le ba ngasi di du yog de ba adubu numit mangani chopna chathaga doini na adum asa changna thamsi ko ima thambe mayam aina su yam pai ra ka su thambe hoi yam nungai zeima adudi akhoi hojik mathangi stall da mung chatsi as mathangi stall si da diengo life adi bi yam phajawa sing su yaure adagi akhoi gi leiba lakpi ba miyoi kaya amasu leidi sum mathang chalagi yeng minasi ko khoi mathang da su akoigi officials kaya amasu leiri sum changaga yengsi ima akoigi sigi pigi sosi karam ba makhal gi pino yengbirami sibo asa loi sure sure de ha sika seminar yenge adagi di lei basu yaw khamna angang na pore no pore muka gi ama lei na phani ama machu mamin sing sibo loin pambi bro he geng bada di smith thak khai phajare pam ni loi pam me ko adu ga ne sen du yam yaw thani numit mangani chokna pangthok jagadam ni na ima adum hayeng se dum sungsoi soi dan la lakbiyo hayeng ni la roi ge ko gi aroi banu mi to adoina phadana hoi sungsoi soi dan la lakbi ko am nungai zeima pura yeng hal lage hoi yeng han biro somda akoigi so sibu phambiri bi che masida mung lakchage ichi ma pochi sibu komdo bi ge asam nungai yam phajana silli hai tar ngarang ka ngasi ga sibu haidi ngarang na ahan ba numit ning ngasi na ani chan ba numit ni kamai to bi ge ngasi ju dum ngarang ga posi dum manana silli ngasi ju adugo ichi magi phiron sing sisu he gi ba matam da hekta mit ka se pung thak tak ka yam phajai ko hoi
Okay, adidi numi mangani chupna chatha kadabani na makata na su pot sit yam phabo view haina wish tok zari. Thank you, thank you. Mathang da sum chatlaga mu yeng minasi. Mathang da su iche masiga mu wari sa jage. Okay, sida Moirang Them Rojita Devi haina su chauna thare ko Imphal West ki pochi sibu komdo bige. Ngaranga ngasina di am hele sit pa Sunday oibeira khangde. Adudi makha ta ba lakadoriba numi humni sidagi di kari kari expect ka tobige. Khayam sit ka dran khale ngasidagi hena. Aduga imagi sidi yawbi sina kai kai nom tang haibiyo. Sina akhoi thainagi mayang rang phanek pongau phanek to lighting khoimbada su set pa yare adagi sigi sina akhoi gi luhongbada khoi maitai gi luhongbada bor mamana ga inbado adu oidoiba asumba si su akhoi gi inapi number samagado adu oidoiba thawdudi imana haibi base akhoi gi thawdo wathok singda changda ba yadra ba dunga tane ba luhongbada akhoi maitai gi luhongbada tasina changdra ba yadra ba bor mamana inba phi dune se hoi adudi ya nungai je mathangi soldam chalaga wari batai sajaragi ge Okay, mathang dalari sina Laishram Vijeta Devi Imphal East and Khwairakpam Utama Devi. Mathang sum unajabagi tanja adu logjage yam phajaba phi singsu mathakta uzare ko angau sida hekta mitlang khatle. Ngasi ngarang subu pochit kamdo bige. Ngarang di khara kano daw de ngasi di khara dum chale. Ngasi hena nungai re ba ko du dia. Okay, som da muklak chage sam phajai phi se machu ga se. Kamaina to bige hojik sibo ngasi ge ani subagi numit se lo silakadore ngasi di adum nungai pot yun ba ngasi di yam sile ngarang de ngasi ne na chale am nungai aduga lakadore ba numi humni sidagi di kari expect ka to bige lakadori ba numi humni side hena sit pa oini ne expect tok je ya nungai je biyo adagi mathang dana mok Sanjita Thongam Imphal East khutsa haiba mi sing se yam kalak chai hai dune ko Okay, somna sembiri si kai no si ki matang da kitang khangsage yam phajai hek ubudadi flower sensabani orchid I am Manipur da phangba orchid senses the base store sensabani flower decorative items hoina or hair accessories and the flower items the maximum floral items hoina yam phajai do si ki idea se kamaina ga tawraga hogdora ki bizano hek yengda mit ke ping han ba ngamba lei su yam saraga leirami je first I say sumaina tawsamne stocking label do the decorative flowers since hazaram bani first adu mamana nachom oina sana na bhaiba nachom oina sana na bhaiza bani adai da aigi sigi lei singse sigi se kaino tauna na bai da makta moina nachom saba da kara durability wang bana phaidana adu monda su problem oi da bhai di dai kok tharak pa khotar pa leidana adu problem da leidana bai da makta aina pot sum thira study tawzarak pane finally sigi products se fange adu ahan will first study I import tora loram ba adu yam warame hai pitang macha amaga demonstrate to bi ba yagadro hai di hen interactive hoina ba ko adu explain to bi adu ga adum yengzage sigi se smaina paper se koina sep se aina smai cut tawzare ko aduga sigi se aina dye se aina hoje khudak tanam tawsabane ba aduga color se su madi sungwa wow thara aroiba sigi se makta su special color ina change ai tare ko aduga smaina aina mai hit pizza bane smaina pizza rani color se koglak tanaba color se kakina de petal shape se makto ne se khagile agu smaina petal shape sem zara kani same matung da sigi fibam stage da loina 5 flowers se 5 petals se si je loin same ani aduga ma se fix torok to ne ba smaina adum same matung da aduga one by one I sigi for example sigi flowers se ta na same makto ne okay wow seasonal form na saba se di mas thagale e aduga magi timing matung ina pot se phazar ko wow thar ko khotar ko le aduga sigi peppers na saba di adum long lasting oiba durability am wang ba sustainability wang ba pot oiba adu sigi leiba orchid sing se loin ma aina sa za bane sigi peppers na loin sa bane okay and sigi adum long lasting oidram ne washables oi okay am nungai je thank you so much mathangi stall da muk chatlaga yengurase mathangi stall sida Soro Khaibam Gandhi Maitai Kakching dagi ko yam nungai je ngasi thengna jabase khoigi mangsi da su display tawraga thambiri si bada thambiri basi mam ujare ko khoina so habitang polam singsi matang da kitang han haibiyo ekoi si wana kano toroga napoga lin kano toroga sajabani sine ko mak koi si wadagi lina jetlaga kano toroga sigi magi
ꯍꯛꯏꯕ ꯄꯤꯟ ꯃꯆꯥ ꯃꯆꯥꯁꯤ ꯍꯛꯑꯒ ꯁꯦꯝꯖꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯁꯤꯒꯤ ꯂꯦꯝ ꯋꯥꯎ ꯌꯥꯝ ꯐꯖꯩ ꯁꯤ ꯑꯩꯈꯣꯏ ꯇꯦꯕꯜ ꯂꯦꯝꯅꯤ ꯌꯥꯝꯅ ꯆꯝꯕ ꯑꯗꯨꯒ ꯁꯦꯝꯕ ꯃꯇꯝꯗꯗꯤ ꯈꯔ ꯈꯨꯠ ꯆꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯆꯥ ꯃꯆꯥ ꯑꯗꯒꯤꯗꯤ ꯇꯦꯛꯇꯅꯕ ꯈꯣꯠꯇꯅꯕ ꯍꯥꯏꯅ ꯁꯦꯝꯖꯕ ꯀꯩꯅꯣꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅꯃꯛ ꯗꯦꯀꯣꯔꯦꯇꯤꯚ ꯑꯥꯏꯇꯦꯝ ꯉꯥꯛꯇ ꯑꯣꯏꯕꯤꯒꯗꯣꯏꯔꯥ ꯗꯦꯀꯣꯔꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯎꯠꯄꯤꯌꯨꯀꯣ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯁꯤꯗ ꯌꯦꯁ ꯌꯥꯝ ꯐꯖꯩꯌꯦ ꯇ꯭ꯔꯦꯅꯤ ꯑꯩꯈꯣꯏ ꯂꯤ ꯋꯥꯅ ꯁꯦꯝꯖꯕ ꯇ꯭ꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯕꯤꯒꯦ ꯑꯗꯨꯝ ꯀꯛꯆꯤꯡꯗ ꯑꯗꯨꯝ ꯐꯪꯕꯤꯕ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯃꯦꯡꯂꯣꯡ ꯁꯥꯏꯠꯇꯒꯤ ꯑꯗꯩ ꯎꯈ꯭ꯔꯨꯜ ꯁꯥꯏꯠꯇꯒꯤ ꯑꯗꯨꯃꯥꯏꯅꯀꯣ ꯁꯤꯅ ꯋꯥꯜ ꯍꯦꯡꯒꯤꯡꯅꯤ ꯁꯤꯁꯨ ꯋꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯋꯥꯆꯦꯠ ꯅꯥꯜꯂꯒ ꯂꯩ ꯌꯥꯠꯂꯒ ꯁꯦꯝꯖꯕꯅꯤꯀꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯒ ꯇꯝꯕꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯖꯥ ꯒꯨꯔु ꯅꯥꯏꯅꯒ ꯇꯝꯃꯛꯄ꯭ꯔꯥ ꯁꯤꯕꯣ ꯑꯩ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯅ ꯇꯝꯖꯕꯅꯤ ꯀꯣ ꯑꯗꯨꯒ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯩꯁꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯇꯥꯔꯒꯦ ꯍꯥꯏꯔꯒ ꯈꯜꯂꯒ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯤꯒꯨꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯦꯛꯁꯄꯣꯁꯤꯗ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯗ ꯌꯥꯎꯕ ꯐꯪꯖꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯌꯥꯝ ꯉꯝꯃꯤ ꯇꯧꯕꯇꯕꯨ ꯃꯔꯨꯑꯣꯏꯅ ꯑꯩꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯖꯕꯅꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯕꯣ ꯂꯩꯀꯥꯏ ꯗꯨꯂꯥꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯁꯤꯒꯤ ꯏꯟꯁꯇꯣꯜꯁꯤꯃ ꯍꯥꯡꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯒ ꯃꯐꯝꯁꯤꯗ ꯉꯁꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯃꯤꯟꯅꯔꯦꯀꯣ ꯑꯩꯒꯤ ꯐꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯈꯜꯂꯨꯔꯒꯗꯤ ꯊꯃꯣꯏꯗꯗꯤ ꯅꯤꯡꯕꯗꯤ ꯀꯥꯏꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯃꯁꯤꯅ ꯀꯥꯎꯕꯁꯨ ꯉꯝꯃꯔꯣꯏꯗꯕꯀꯣ ꯑꯗꯨꯒ ꯑꯣꯖꯥ ꯃꯇꯥꯡꯁꯤꯗ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕꯁꯦ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯇꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯁ꯭ꯀꯤꯜꯁꯦ ꯁꯤ ꯃꯥꯡꯗꯅ ꯑꯣꯖꯥꯁꯦ ꯉꯁꯤꯗꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯃꯌꯥꯝꯗꯨꯕꯨ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯁꯤꯒꯨꯝꯂꯕ ꯃꯥꯂꯦꯝꯒꯤ ꯑꯦꯛꯁꯄꯣꯁꯤꯗ ꯌꯥꯝ ꯅꯤꯡꯊꯤꯔꯕ ꯐꯖꯈ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥꯁꯦ ꯗꯤꯁꯄ꯭ꯂꯦ ꯇꯧꯕꯤꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯎꯠꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯏꯁꯣꯔꯅꯁꯨ ꯍꯦꯟꯅ ꯑꯐꯕ ꯂꯝꯕꯤ ꯃꯥꯏ ꯄꯥꯛꯄ ꯅꯨꯡꯉꯥꯏꯕ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯗꯅ ꯑꯩꯈꯣꯏꯅ ꯍꯤꯖꯝ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯤꯌꯥ ꯗꯦꯕꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁ ꯚꯤꯖꯤꯇꯔꯁ ꯑꯗꯒꯤ ꯀꯁꯇꯃꯔ ꯍꯥꯏꯇꯥꯔꯦ ꯀꯁꯇꯃꯔꯁꯨ ꯂꯩꯔꯤ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯝꯗꯧꯕꯤꯔꯤꯒꯦ ꯄꯣꯠꯂꯝꯁꯤꯡꯁꯦ ꯑꯁ ꯃꯣꯔꯥ ꯃꯆꯥꯒꯁꯦ ꯈꯨꯠꯅꯨꯡꯁꯤ ꯑꯃ ꯇꯧꯋꯦ ꯌꯥꯎꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨꯅꯦ ꯄꯣꯠꯂꯝꯁꯤꯡꯁꯦ ꯍꯥꯏꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯕꯩꯁꯤꯗ ꯁꯥꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯠꯁꯨ ꯏꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯥꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯤ ꯈꯔ ꯑꯃ ꯊꯝꯃꯦ ꯃꯤ 9 ꯑꯗꯨꯝ ꯂꯦꯛ ꯆꯥꯔꯒ ꯁꯨꯏ ꯄꯨꯟꯅ ꯑꯗꯨꯝ ꯁꯨꯃꯤꯟꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯒꯨꯝꯅ ꯃꯣꯏ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯥꯗ ꯎꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯐꯖꯕ ꯑꯃꯈꯛ ꯎꯖꯩꯌꯦ ꯑꯁꯤꯁꯨ ꯂꯦꯝꯅꯤ ꯕꯜꯕ ꯍꯥꯞꯄꯒ ꯑꯗꯨꯝ ꯂꯦꯝ ꯑꯣꯏꯗꯣꯏꯅꯤ ꯂꯦꯝꯞꯅꯦꯕ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯃꯊꯪꯗꯅ ꯑꯃꯨꯛ ꯆꯟꯆꯟ ꯃꯣꯏꯔꯥꯡꯊꯦꯝ ꯀꯛꯆꯤꯡꯗꯒꯤ ꯑꯝꯇꯪ ꯆꯪꯖꯔꯛꯀꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯥꯏꯙꯤ ꯃꯆꯥ ꯃꯆꯥꯁꯤꯡꯁꯨ ꯌꯥꯝ ꯎꯖꯔꯤ ꯑꯗꯨꯒ ꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯨ ꯊꯦꯡꯅꯖꯔꯦ ꯅꯣꯏ ꯂꯥꯏꯙꯤꯁꯤꯡꯁꯦ ꯄꯥꯝꯕ꯭ꯔꯣ ꯁꯣꯡꯑꯣꯟꯊꯣꯔꯛꯎꯅꯦ ꯑꯕꯦꯝꯃ ꯂꯥꯏꯙꯤꯁꯦ ꯄꯥꯝꯖꯕ꯭ꯔꯣ ꯅꯪꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ NB ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯣꯀꯦ ꯅꯪꯒꯤ ꯍꯥꯏꯔꯣ ꯅꯪꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯔꯣ ꯑꯩ ꯃꯥꯛꯂꯣꯝꯗꯩ ꯑꯩ ꯃꯤꯡ ꯄꯤꯄꯤꯂꯤꯀꯥ ꯀꯧꯏ ꯅꯪꯒꯤꯁꯨ ꯍꯥꯏꯔꯣ ꯃꯤꯡꯒ ꯂꯩꯐꯝ ꯕꯥꯎꯜꯗꯒꯤ ꯅꯣꯏ ꯂꯥꯏꯙꯤꯁꯤꯡꯁꯦ ꯄꯥꯝꯖꯔꯕꯣ ꯈꯜꯂꯕꯣ ꯈꯟꯖꯦ ꯍꯧꯖꯤꯛ ꯂꯥꯛꯇꯣꯏꯔꯦ ꯈꯜꯂꯣ ꯑꯗꯨꯗꯤ ꯑꯣꯀꯦ ꯁꯣꯝꯒꯤ ꯂꯥꯏꯙꯤꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯈꯪꯖꯒꯦ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗꯁꯨ ꯁꯥꯔꯒ ꯂꯩꯕꯁꯤ ꯎꯏꯀꯣ ꯁꯤꯒꯤ ꯀ꯭ꯔꯥꯐꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯂꯤꯂꯤ ꯀꯦꯝꯞꯇ ꯂꯩꯕꯅꯦ ꯑꯁꯦꯡꯕꯗꯤ ꯁꯨꯒꯅꯨꯗꯩꯅꯦꯕ ꯑꯗꯣ ꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯩꯔꯝꯗꯦꯕ ꯂꯤꯂꯤ ꯀꯦꯝꯞꯁꯦ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏ DCꯒꯤ ꯊ꯭ꯔꯨꯗꯒꯤ ꯇꯧꯔꯒ ꯇꯝꯕꯤꯕ ꯑꯗꯨꯒꯤ ꯃꯊꯪ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯜꯂꯦ ꯗꯤꯖꯥꯏꯟꯗꯣ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯗꯤꯕꯤꯌꯥꯔ ꯍꯨꯏꯗꯣ ꯗꯣꯛꯁꯦ ꯑꯣꯏꯅ ꯇꯝꯃꯦꯕ ꯑꯗꯨꯒ ꯃꯊꯪ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥꯗ ꯇ꯭ꯔꯦꯅꯤꯡ DCꯅ ꯊꯥꯔꯒ ꯇ꯭ꯔꯦꯅꯤꯡ ꯑꯃꯨꯛ ꯊꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯝꯕꯤꯔꯦ ꯑꯇꯩ ꯑꯗꯨꯒ ꯃꯣꯏ ꯁꯨꯝꯗꯣ ꯂꯧꯈꯠꯂꯦ ꯃꯣꯏꯁꯨ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯦ ꯄꯩꯁꯥ ꯊꯣꯛꯐꯝꯗꯣ ꯑꯗꯨꯝ ꯄꯤꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯥꯔꯛꯄ ꯃꯌꯥꯝꯁꯤꯗꯒꯤꯒ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏꯅꯒ ꯈꯣꯏꯗꯥꯕ ꯄꯥꯝꯖꯕꯁꯦ ꯀꯔꯤꯅꯒ ꯑꯣꯏꯒꯦ
ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯦ ꯀꯔꯤ ꯁꯨꯝ ꯑꯩꯈꯣꯏꯗꯤ ꯄꯪꯂꯣꯟꯗ ꯂꯣꯟꯕꯅꯤꯅ ꯄꯥꯝꯖꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯌꯥꯗꯤ ꯗꯤꯖꯥꯏꯟ ꯑꯃ ꯊꯣꯛꯂꯛꯄꯗ ꯑꯃ ꯂꯣꯟꯕꯅꯤꯅ ꯑꯗꯨꯈꯛꯅ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯄꯥꯝꯖꯔꯒ ꯂꯣꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯣꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯗꯁꯨ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯤꯀꯣ ꯌꯥꯝꯅ ꯐꯖꯔꯕ ꯃꯈꯜ ꯀꯌꯥꯒꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯖꯔꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯂꯥꯏꯐꯇ ꯌꯦꯡꯕꯤꯅꯤꯡꯂꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯅꯤꯇꯦꯛꯁ 2025 ꯅꯤꯂꯀꯨꯊꯤꯗ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯤꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯊꯪꯗꯅ ꯀꯣꯏꯖꯝ ꯁꯪꯒꯤꯇꯥ ꯗꯦꯕꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯔꯥꯅꯤ ꯐꯤꯁꯦ ꯎꯕꯗ ꯑꯗꯨꯝ ꯂꯦꯛꯊꯒꯦ ꯇꯧꯔꯦ ꯑꯗꯨꯅꯦ ꯌꯥꯝ ꯐꯖꯩꯌꯦ ꯉꯁꯤ ꯉꯔꯥꯡꯁꯤꯕꯨ ꯀꯝꯗꯧꯕꯤꯒꯦ ꯄꯣꯠꯆꯩꯁꯤꯕꯨ ꯄꯣꯠꯁꯦ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯌꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯁꯣꯝꯒꯤ ꯁ꯭ꯇꯣꯜꯗ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯏꯁꯥꯅ ꯂꯣꯏꯅꯃꯛ ꯗꯤꯖꯥꯏꯟ ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯥꯔꯇꯤꯁꯟꯗ ꯃꯣꯏꯒꯤ ꯐ꯭रीꯗꯝ ꯄꯤꯊꯣꯛꯄ꯭ꯔꯥ ꯅꯣꯏ ꯑꯄꯥꯝꯕ ꯁꯥꯔꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯤꯒꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨꯀꯣ ꯑꯗꯩ ꯗꯤꯖꯥꯏꯟꯁꯨ ꯑꯩꯈꯣꯏꯅ ꯈꯔ ꯑꯗꯨꯝ ꯇꯧꯖꯔꯒ ꯑꯗꯨꯝ ꯐꯤꯁꯥꯕꯤꯗ ꯄꯤꯔꯒ ꯃꯣꯏꯗ ꯑꯗꯨꯝ ꯇꯧꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝ ꯑꯦꯟ ꯇꯦꯛꯁꯇꯥꯏꯜꯗ ꯐꯣꯀꯁ ꯄꯤꯔꯒ ꯑꯦꯛꯁꯄꯣ ꯑꯃꯒ ꯄꯥꯡꯊꯣꯛꯏꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯣꯏ ꯆꯍꯤ ꯑꯅꯤꯕꯨꯗꯤ ꯂꯦꯞꯄꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯄꯥꯡꯊꯣꯔꯛꯄꯁꯦ ꯁꯤꯗ ꯄꯨꯛꯅꯤꯡꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯑꯗꯨꯁꯨ ꯊꯝꯕꯤꯌꯨ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯀꯨꯏꯅ ꯑꯃꯨꯛ ꯇꯧꯔꯨꯗꯅ ꯂꯩꯔꯨꯕꯁꯦꯀꯣ ꯅꯧꯅ ꯑꯃꯨꯛ ꯇꯧꯈꯠꯂꯛꯄꯁꯦ ꯑꯩꯈꯣꯏꯗ ꯋꯥꯈꯜꯗ ꯍꯣꯠꯅꯅꯤꯡꯕ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯏꯁꯥꯗ ꯑꯅꯧꯕ ꯃꯈꯜ ꯗꯤꯖꯥꯏꯟ ꯄꯨꯊꯣꯛꯇꯅ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯦꯅ ꯈꯜꯂꯤ ꯍꯣꯏ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯣꯜ ꯗ ꯕꯦꯁ ꯍꯥꯏꯖꯔꯤ ꯁꯣꯝꯒꯤ ꯐꯖꯔꯕ ꯐꯤꯁꯤꯡꯁꯤꯁꯨ ꯈꯤꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯝ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯈꯔ ꯇꯧꯕꯤꯔꯣ ꯁꯤꯅꯅꯦ ꯀꯣꯇꯟ ꯁꯥꯔꯤ ꯐꯨꯜꯅꯦꯕ ꯀꯣꯇꯟ ꯁꯥꯔꯤ ꯐꯨꯜꯗ ꯐꯨꯜ ꯋꯥꯛ ꯕꯣꯔꯗꯔꯅꯦꯕꯀꯣ ꯁꯤꯅ ꯄ꯭ꯔꯥꯏꯁꯁꯦ ꯀꯩꯅꯣ 12,000ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯒꯤ ꯁꯤꯅ ꯀꯣꯇꯟ ꯁꯥꯔꯤ ꯐꯨꯜ ꯀꯣ 5,500 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯁꯤꯅ ꯁꯜꯋꯥꯔ ꯄꯤꯁ 3 ꯄꯤꯁꯅꯦꯕꯀꯣ ꯁꯜꯋꯥꯔ ꯁꯨꯠꯇ ꯑꯗꯩ ꯕꯦꯛ ꯀꯣꯚꯔ ꯑꯗꯒꯤ ꯃꯈꯜ ꯗꯨꯄꯠꯇꯥ ꯃꯈꯜ ꯑꯅꯧꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯀꯥ ꯁꯨꯠꯇꯀꯣ ꯔꯥꯁꯔꯤ ꯑꯗꯨꯗꯒꯤ ꯈꯨꯔꯈꯨꯜ ꯃꯈꯜ ꯈꯔ ꯑꯗꯨꯝ ꯂꯩꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯩꯈꯣꯏ ꯅꯤꯡꯊꯤꯕꯤ ꯀꯂꯦꯛꯁꯟ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯃꯃꯤꯡ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯒ ꯂꯩꯔꯕ ꯀꯂꯦꯛꯁꯟ ꯑꯃꯅꯤꯀꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯤꯕꯤ ꯀꯂꯦꯛꯁꯟꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯛꯁꯄꯣꯁꯤꯗ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛꯁꯦ ꯄꯨꯛꯅꯤꯡꯗ ꯀꯩ ꯐꯥꯎꯕꯤꯔꯤꯒꯦ ꯍꯥꯟꯅ ꯈꯪꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯤꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯁꯤꯁꯨ ꯀꯩꯅꯣ ꯑꯝꯇꯪ ꯈꯪꯖꯒꯦꯅꯦ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤ ꯐꯤꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯌꯣꯜꯖꯔꯦ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯨꯒꯥꯒꯤ ꯂꯦꯡꯌꯥꯟꯁꯤꯡꯁꯦ ꯁꯤ ꯐꯖꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯣꯟꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯄꯥꯝꯕꯤꯔꯤ ꯑꯗꯒꯤ ꯋꯦꯁꯀꯣꯠꯀꯨꯝꯕ ꯑꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯕꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯡꯁꯦ ꯍꯣꯏ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤꯁꯨ ꯄꯥꯝꯃꯒꯗꯤ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯏ ꯅꯣꯏꯒꯤ ꯄꯣꯠꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯌꯣꯟꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯟꯗꯛꯇꯤ ꯑꯗꯨꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅꯁꯨ ꯋꯤꯁ ꯇꯧꯖꯒꯦ ꯑꯣꯏꯖꯒꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯁ꯭ꯇꯣꯜ ꯇꯝꯅ ꯑꯃꯨꯛ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯃꯊꯪꯗ ꯑꯦꯟ ꯑꯀꯥꯟꯁꯤ ꯗꯦꯕꯤ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯖꯒꯗ꯭ꯔꯣ ꯏꯆꯦꯃꯒꯤꯗ ꯌꯥꯎꯕꯤꯔꯤꯁꯤꯡꯁꯤꯅ ꯀꯔꯤꯅꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯒꯗꯤ ꯌꯥꯝ ꯐꯖꯕ ꯁꯦꯡꯒꯥꯎꯁꯤꯡꯁꯨ ꯎꯖꯔꯦ ꯑꯗꯒꯤ ꯕꯦꯒꯁꯤꯡꯁꯨ ꯎꯖꯔꯦ ꯍꯣꯏ ꯐꯪꯂꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯀꯩꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤꯁꯦ ꯀꯩꯅꯣꯅꯦ ꯁꯤꯁꯤꯅ ꯈ꯭ꯋꯥꯡ ꯐꯅꯦꯛ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯈ꯭ꯋꯥꯡ ꯃꯌꯦꯛ ꯅꯥꯏꯕꯒ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯨꯀꯥ ꯉꯥꯛꯇꯅꯤꯀꯣ ꯁꯤꯁꯨ ꯂꯣꯏꯅꯃꯛꯁꯦ ꯃꯨꯀꯥ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯁꯤ ꯑꯩꯁꯨ ꯑꯉꯝꯕꯅ ꯑꯩꯗꯤ ꯃꯨꯀꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦ ꯁꯤ ꯃꯨꯀꯥ ꯁꯨꯠꯅꯤ ꯁꯤꯁꯨ ꯃꯨꯀꯥ ꯁꯨꯠꯅꯤ ꯁꯤꯁꯨ ꯃꯨꯀꯥ ꯁꯨꯠꯅꯤ ꯁꯤꯗ ꯂꯩꯁꯦ ꯃꯨꯀꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯨꯝꯗ ꯂꯩꯗꯣꯏ ꯁꯧꯕꯗꯤ ꯍꯥꯏꯗꯅ ꯁꯨꯝ ꯂꯣꯟꯁꯤꯜꯂꯒ ꯃꯌꯥꯝꯒꯤꯁꯨ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯕ ꯁꯨꯝ ꯄꯥꯝꯖꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯩꯀꯩꯒꯤ ꯑꯗꯩ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯤ ꯇꯨꯔꯒ ꯁꯦꯡꯒꯥꯎ ꯇꯧꯗꯣꯏ ꯁꯧꯕꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯐꯖꯗ꯭ꯔꯅꯦ ꯍꯣꯏ ꯌꯥꯝ ꯁꯝꯇꯨꯅꯒ ꯐꯖꯩ ꯇꯧꯕꯁꯦ ꯁꯨꯝ ꯈꯔ ꯁꯨꯝ ꯇꯧꯕꯅꯤꯗ ꯌꯥꯝ ꯀꯟꯅ ꯀꯩꯅꯣꯒꯤ ꯅꯠꯇꯦ ꯍꯩꯕꯗꯣ ꯅꯠꯇꯦ ꯉꯁꯤ ꯉꯔꯥꯡꯁꯤꯕꯨ ꯄꯣꯠꯁꯤꯠ ꯀꯝꯗꯧꯕꯤꯒꯦ ꯉꯔꯥꯡ ꯑꯍꯥꯟꯕ ꯍꯧꯕ ꯅꯨꯃꯤꯠꯁꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔ ꯈꯪꯗꯦ 10,000 ꯃꯊꯛꯇꯤ ꯌꯣꯜꯂꯤ ꯑꯍꯥꯟꯕꯗ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯝ 20ꯒꯤ ꯃꯊꯛꯇꯤ ꯌꯣꯟ ꯉꯝꯃꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯗꯤ ꯅꯣꯏꯕꯅꯦ 40ꯒ ꯌꯣꯜꯂꯛꯄ꯭ꯔꯥ 50 ꯌꯣꯟꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯒꯦ ꯄꯣꯠꯁꯦ ꯑꯃ ꯌꯣꯟꯈꯤꯕꯗ ꯑꯗꯨꯝ ꯐꯠ ꯂꯥꯎꯅ ꯃꯃꯜ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯣ
ꯌꯥꯝ ꯌꯣꯟꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯅꯣꯏꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕ ꯍꯣꯏ ꯉꯝꯕ ꯑꯣꯏꯌꯨ ꯉꯔꯥꯡꯗꯒꯤꯁꯨ ꯄꯣꯠꯁꯤꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯑꯣꯏꯅ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯕꯤꯌꯨ ꯂꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯅꯤꯇꯦꯛꯁꯅ ꯁꯤꯜꯂꯤꯕ 2025ꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝ ꯂꯥꯛꯄꯤꯗꯅꯅꯦ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯄꯣꯠꯊꯣꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯠꯊꯣꯛꯏꯕ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯄꯥꯝꯖ ꯂꯩꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯑꯍꯣꯡꯕ ꯃꯃꯜꯗ ꯁꯦꯟ ꯇꯧꯖꯒꯦ ꯄꯤꯖꯒꯦ ꯑꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯍꯦꯟꯅ ꯄꯣꯠꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁ꯭ꯇꯣꯜꯗ ꯑꯃꯨꯛ ꯆꯠꯃꯤꯟꯅꯁꯤ ꯑꯦꯜ ꯑꯆꯧꯕꯤ ꯗꯦꯕꯤ ꯏꯝꯐꯥꯜ ꯏꯁꯀꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯕꯥꯁꯀꯦꯠꯁꯤꯡꯁꯦ ꯎꯖꯔꯦꯀꯣ ꯕꯥꯁꯀꯦꯠꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯃꯤꯗꯤꯌꯝ ꯁꯥꯏꯖꯀꯤꯒ ꯂꯣꯟꯕꯁꯤꯗꯤ ꯑꯃꯨꯛ ꯂꯣꯟꯕꯗꯒ ꯀꯌꯥꯝ ꯀꯨꯏꯅꯒ ꯆꯪꯕꯤꯒꯦ ꯁꯤꯗꯤ ꯑꯅꯤ ꯂꯣꯏ ꯉꯝꯃꯦ ꯃꯆꯥꯁꯤꯗꯤ ꯅꯣꯡꯃꯗ ꯑꯆꯧꯕꯁꯤꯗꯤ ꯅꯣꯡꯃꯗ ꯑꯃꯃꯝ ꯂꯣꯏꯌꯦ ꯑꯗꯩ ꯑꯅꯥꯕ ꯑꯃ ꯌꯥꯎꯗꯅ ꯄꯣꯠ ꯆꯩꯁꯦ ꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯃ ꯆꯠꯈ꯭ꯔꯦꯕ ꯁꯤꯗꯤ ꯑꯗꯨꯝ ꯊꯝꯃꯒꯦꯅ ꯊꯝꯍꯧꯔꯕ ꯍꯣꯏ ꯌꯥꯝ ꯐꯖꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯣꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝ ꯄꯥꯝꯒꯗꯕ ꯄꯤꯊ꯭ꯔꯥꯏꯒ ꯀꯣꯔꯤꯒꯅ ꯁꯥꯕꯅꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯁꯇꯃꯔꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯒꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯇꯦꯛꯁ 2025 ꯑꯦꯛꯁꯄꯣꯁꯤꯗ ꯌꯥꯎꯕ ꯂꯥꯛꯄꯤꯔꯤ ꯄꯨꯛꯅꯤꯡꯗ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯐꯥꯎꯕꯤꯔꯤꯒꯦ ꯑꯄꯥꯝꯕ ꯄꯣꯠ ꯆꯩꯒꯗꯤ ꯐꯪꯕꯤꯔꯕ꯭ꯔꯣ ꯐꯖꯩ ꯂꯣꯏꯅꯃꯛ ꯗꯤꯖꯥꯏꯟꯁꯦ ꯌꯦꯡꯉꯤꯅꯦ ꯂꯧꯒꯦꯅ ꯑꯗꯨ ꯉꯔꯥꯡꯁꯨ ꯂꯥꯛꯄꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯉꯁꯤꯅ ꯑꯍꯥꯟꯕꯔꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯇꯦꯛꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯗꯗꯤ ꯂꯥꯛꯈꯤꯒꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯂꯥꯛꯑꯝꯅꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯈꯔ ꯉꯟꯅ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯩꯀ꯭ꯔꯨꯖꯝ ꯁꯆꯤꯕꯤꯅꯥ ꯗꯦꯕꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤꯀꯣ ꯑꯩꯈꯣꯏꯒꯤ ꯎꯖꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯅꯨꯄꯤꯅꯒꯗꯤ ꯍꯦꯛ ꯎꯕꯗ ꯑꯗꯨꯝ ꯃꯃꯤꯠ ꯃꯉꯥꯏ ꯄꯨꯡꯀꯛ ꯊꯥꯒꯠꯇꯅ ꯉꯥꯎꯒꯗꯧꯔꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯀꯩ ꯃꯦꯇꯜꯅ ꯁꯥꯕꯅꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯈꯪꯖꯒꯦ ꯍꯣꯏ ꯑꯩꯈꯣꯏ ꯁꯤ ꯀꯩꯅꯣꯅ ꯁꯥꯕꯅꯤ ꯀꯣꯔꯤꯒ ꯄꯤꯊ꯭ꯔꯥꯏꯒꯅꯅꯦ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯁꯨꯡꯉꯒꯅꯦ ꯑꯩꯈꯣꯏ ꯁꯥꯕꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯆꯥ ꯖꯨꯋꯦꯂꯔꯤ ꯍꯥꯏꯁꯨ ꯈꯪꯅꯩ ꯑꯗꯨꯒ ꯃꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯣꯂꯨ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯑꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯤꯊ꯭ꯔꯥꯏꯒ ꯀꯣꯔꯤꯒꯅ ꯁꯦꯝꯕꯁꯦ ꯑꯗꯨꯒ ꯁꯤꯅ ꯁꯧꯔꯤꯕ ꯄꯣꯠꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯄꯤꯊ꯭ꯔꯥꯏ ꯍꯤꯗꯥꯛ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯃꯥꯏꯅ ꯄꯥꯏꯅꯁꯨ ꯈꯪꯅꯩꯑꯕ ꯁꯦ ꯔꯥꯡꯒ ꯄꯤꯊ꯭ꯔꯥꯏꯒ ꯂꯨꯄꯥ ꯍꯤꯗꯥꯛꯀ ꯇꯣꯠꯂꯦꯗꯅ ꯑꯗꯨꯒ ꯁꯦꯝꯕꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯁꯤ ꯖꯣꯏꯅꯤꯡ ꯇꯧꯔꯤꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯁꯟꯗ꯭ꯔꯦꯝꯕꯤ ꯉꯥꯡꯒꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯂꯤꯛ ꯉꯥꯛꯇꯅꯦ ꯑꯩꯅ ꯁꯥꯖꯔꯤꯁꯦ ꯏꯁꯥꯅ ꯁꯥꯖꯕ ꯑꯗꯨꯒ ꯉꯔꯥꯡꯗꯒꯤ ꯍꯧꯔꯤꯕ ꯑꯦꯛꯁꯄꯣꯁꯤꯗ ꯀꯔꯝꯕ ꯑꯥꯏꯇꯦꯝꯅꯒꯗꯤ ꯈ꯭ꯋꯥꯏ ꯁꯤꯠꯀꯦ ꯀꯔꯝꯕ ꯃꯈꯜꯁꯤꯅꯒ ꯃꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯌꯣꯟꯖꯔꯤꯕ ꯀꯩꯅꯣ ꯄꯣꯠꯁꯤꯗꯩꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯂꯥ ꯌꯦꯡꯕ ꯂꯥꯛꯄꯅꯤꯅꯅꯦꯀꯣ ꯄꯩꯁꯥꯁꯦ ꯌꯥꯝ ꯄꯨꯔ ꯂꯥꯛꯄ ꯅꯠꯇꯕꯅꯤꯅ ꯏꯆꯝ ꯆꯝꯅ ꯃꯥꯒꯤ ꯃꯦꯂꯥ ꯌꯦꯡꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯒꯤ ꯑꯣꯏꯅ ꯑꯃꯃꯝ ꯑꯣꯏꯅ ꯂꯨꯄꯥ 100 ꯄꯤꯕꯒꯨꯝꯕ 50 ꯄꯤꯕꯒꯨꯝꯕ ꯌꯥꯎꯔꯤꯁꯦ ꯑꯃꯃꯝ ꯂꯣꯏ ꯂꯩꯈꯤ ꯑꯅꯝꯕꯅꯗꯤꯀꯣ ꯉꯔꯥꯡꯗꯤ ꯌꯥꯝ ꯁꯤꯠꯂꯤ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅꯀꯣ ꯑꯃꯃꯝ ꯂꯣꯏ ꯂꯩꯕꯤꯌꯦꯕ ꯑꯗꯨꯒ ꯄꯩꯁꯥ ꯌꯥꯝꯅ ꯄꯣꯔꯛꯄ ꯅꯠꯇꯕꯅꯤꯅꯅꯦ ꯑꯇꯥꯡꯕ ꯄꯣꯠꯇꯤ ꯀꯌꯥ ꯁꯤꯠꯇꯦ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯦꯛꯁꯄꯣꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤꯅ ꯌꯥꯎꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯂꯣꯏ ꯁꯤꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯋꯤꯁ ꯇꯧꯖꯒꯦꯀꯣ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥꯒꯤ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯕꯗ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥꯒꯤ ꯀꯣꯛ ꯑꯅ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯅꯔꯤꯕ ꯄꯣꯠꯁꯦ ꯑꯁꯤ ꯑꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯟꯅ ꯇꯧꯔꯦ ꯑꯩꯗꯤ ꯑꯦꯋꯥꯔꯗꯤꯁꯨ ꯑꯣꯏꯖꯩꯀꯣ ꯏꯁꯥ ꯏꯁꯇꯦꯠ ꯑꯦꯋꯥꯔꯗꯤꯁꯨ ꯑꯣꯏꯖꯔꯤ ꯑꯩ ꯀꯩꯅꯣꯒꯤ ꯁꯤ ꯁꯥꯕ ꯂꯤꯀꯣꯟ ꯃꯌꯥꯝ ꯁꯥꯕꯒꯤ ꯑꯗꯨꯅ ꯃꯌꯥꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯌꯥꯝ ꯆꯥꯎꯈꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯌꯣꯛꯈꯠꯄ ꯄꯥꯝꯃꯦꯕ ꯑꯗꯨꯅ ꯔꯦꯁꯇꯥꯔ ꯑꯗꯒꯤ ꯖꯤꯄꯦ ꯀꯩꯅꯣꯒꯤ ꯔꯦꯁꯇꯥꯔꯐꯧꯗ ꯇꯧꯕꯤꯌꯣꯅ ꯁꯥꯔ ꯉꯔꯥꯡ ꯂꯥꯛꯄꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯅ ꯁꯦꯝꯕ ꯁꯥꯕꯁꯦ ꯃꯣꯏꯅ ꯍꯦꯛꯇ ꯃꯣꯗꯤꯐꯥꯏ ꯇꯧꯊꯣꯔꯛꯄ ꯄꯥꯝꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯨꯠꯅ ꯋꯥꯅ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯁꯥꯖꯔꯤꯕ ꯄꯣꯠꯅꯤꯅ ꯑꯗꯨ ꯀꯩ ꯍꯥꯏꯅꯤ ꯖꯤ ꯑꯥꯏ ꯇꯦꯛ ꯁꯥꯔꯗꯣ ꯑꯗꯨꯗ ꯇꯧꯕꯤꯒꯦꯅ ꯉꯔꯥꯡꯗꯤ ꯍꯥꯏꯔꯝꯃꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯟꯖꯩ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯣꯏꯕ ꯄꯣꯠ ꯉꯥꯡꯒꯣꯏ ꯄꯔꯦꯡꯒꯥꯏꯁꯦ ꯃꯃꯤꯡ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯌꯥꯝꯂꯤ ꯐꯥꯡꯒꯥꯏꯁꯦ ꯃꯥꯒꯤ ꯋꯥꯔꯤ ꯂꯩꯕ ꯄꯨꯋꯥꯔꯤ ꯂꯩꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯟ ꯑꯣꯏꯕ ꯑꯗꯨꯅ ꯁꯤ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯥꯡꯁꯤꯡꯅ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯧꯔꯛꯀꯗꯕ ꯃꯤꯔꯣꯟꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯍꯌꯦꯡ ꯀꯩꯅꯣ ꯑꯣꯏꯍꯧꯅꯤ ꯍꯥꯏꯕꯁꯤꯃ ꯈꯟꯖꯩ ꯑꯩꯅ ꯑꯐꯕ ꯑꯣꯏꯍꯧꯅꯦꯅ ꯈꯟꯖꯩꯌꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅ ꯀꯥꯟꯅꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯋꯤꯁ ꯇꯧꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗꯤ ꯃꯩꯕꯨ ꯂꯥꯟꯂꯤꯌꯨ ꯄꯥꯟꯃꯩ ꯏꯝꯐꯥꯜ ꯏꯁꯀꯤ ꯍꯜꯂꯣ ꯃꯦꯗꯝ ꯏꯚꯅꯤꯡꯁꯤ ꯀꯝꯗꯧꯕꯤꯔꯤꯒꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯃꯦꯗꯝꯒꯤ ꯑꯣꯏꯅ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯁ ꯕꯦꯕꯤꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯍꯦꯛꯇ ꯃꯃꯥꯡꯗ ꯌꯥꯜꯂꯒ ꯊꯝꯕꯤꯔꯦꯀꯣ ꯁꯣ ꯑꯇꯣꯞꯄ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯀꯩ ꯀꯩꯅꯣ ꯍꯥꯏꯐꯦꯠꯇꯪ ꯁꯝꯂꯞꯅ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤꯁꯦ ꯃꯔꯨ ꯑꯣꯏꯅ ꯀꯕꯨꯏ ꯔꯣꯡꯃꯩ ꯇ꯭ꯔꯥꯏꯕꯀꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯔꯣꯟꯗ ꯍꯥꯏꯔꯒ ꯐꯩꯉꯥꯎ ꯐꯩ ꯐꯤ ꯑꯆꯧꯕ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤꯗꯤ ꯌꯥꯝ ꯑꯔꯨꯕ ꯐꯩꯉꯥꯎ ꯐꯩ ꯍꯥꯏꯕꯁꯤꯀꯣ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯈꯪꯗꯦ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯤ ꯇꯝꯕ ꯄꯣꯠ ꯑꯔꯨꯕꯗ ꯐꯩꯉꯥꯎ ꯐꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯄꯨꯊꯣꯛꯆꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯁꯨ ꯑꯃꯅꯤ ꯑꯗꯨꯒ ꯐꯅꯦꯛ ꯂꯪꯖꯤꯟ ꯐꯩꯁ꯭ꯋꯥꯏ ꯂꯪꯃꯨ ꯐꯩꯁ꯭ꯋꯥꯏ ꯍꯥꯏꯅ ꯑꯩꯒꯤ ꯔꯣꯡꯃꯩ ꯇ꯭ꯔꯥꯏꯕꯀꯤ ꯑꯗꯨꯒꯨꯝꯕꯁꯨ ꯑꯝꯇꯪ ꯌꯦꯡꯖꯒꯦꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯑꯟꯇꯤꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯑꯣꯏꯕꯖꯥꯠꯅꯣ ꯑꯩꯈꯣꯏ ꯑꯁꯤꯁꯦ ꯂꯪꯖꯤꯟ ꯐꯩꯁ꯭ꯋꯥꯏ ꯍꯥꯏꯅ ꯀꯧꯋꯦꯀꯣ ꯑꯩꯈꯣꯏꯅ ꯑꯁꯤ ꯔꯥꯎꯟ ꯑꯣꯏꯅ ꯂꯣꯟꯕꯁꯦ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯐꯨꯜꯂꯤ ꯀꯩꯅꯣꯗ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯂꯣꯏꯂꯨꯝꯗ ꯑꯣꯏꯅ ꯍꯦꯟꯗꯤꯀ꯭ꯔꯥꯐꯇ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯑꯣꯏꯅ ꯂꯣꯟꯕꯁꯦ ꯑꯁꯤ ꯂꯪꯖꯤꯟ ꯐꯩꯁ꯭ꯋꯥꯏꯗ ꯔꯥꯎꯟ ꯑꯣꯏꯅ ꯂꯣꯟꯕ ꯑꯁꯤ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯁꯤꯁꯨꯅꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯩꯅ ꯄꯨꯊꯣꯛꯇꯕꯁꯨ ꯌꯥꯎꯔꯦ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯐꯔꯦ ꯍꯥꯏꯕꯤꯔꯤꯅꯦꯕ ꯑꯗꯨꯗꯤ ꯑꯟꯇꯤꯒꯤꯁꯦ ꯑꯁꯤꯅ ꯐꯩꯉꯥꯎ ꯐꯩꯁ꯭ꯋꯥꯏ ꯀꯧꯋꯦꯀꯣ ꯐꯩꯉꯥꯎ ꯐꯩꯁ꯭ꯋꯥꯏ ꯑꯣꯀꯦ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯣꯇꯤꯐ ꯍꯣꯔꯟꯕꯤꯜ ꯍꯣꯜꯕꯤꯟꯁꯦ ꯂꯣꯟꯁꯤꯟꯕ ꯁꯤ ꯍꯦꯟꯅ ꯐꯖꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯁꯨ ꯑꯩꯒꯤꯁꯦ ꯑꯗꯨꯃꯛ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯀ꯭ꯔꯥꯐꯀꯤ ꯇꯥꯏꯞꯇ ꯂꯣꯟꯕ ꯑꯗꯨꯒ ꯑꯁꯤꯅ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯗꯥꯟꯁ ꯇꯧꯕ ꯀꯥꯟꯗ ꯂꯦꯡꯂꯟ ꯀꯧꯋꯦ ꯁꯤ ꯂꯦꯡꯂꯟ ꯑꯁꯤ ꯁꯦꯠꯂꯒ ꯑꯁꯤꯅ ꯂꯦꯡꯁꯤꯌꯝ ꯍꯥꯏꯅ ꯑꯃ ꯂꯩꯔꯤ ꯇꯣꯉꯥꯟꯅꯀꯣ ꯁꯤꯅ ꯂꯦꯡꯁꯤꯌꯝ ꯀꯧꯋꯦ ꯅꯨꯄꯥꯅ ꯑꯁꯤꯗ ꯌꯥꯜꯂꯒ ꯇꯧꯕꯗꯣ ꯑꯗꯨꯒ ꯑꯁꯤꯅ ꯈ꯭ꯋꯥꯡꯗ ꯌꯦꯠꯅꯤꯡꯉꯥꯏ ꯈ꯭ꯋꯥꯡꯆꯦꯠ ꯈ꯭ꯋꯥꯡꯆꯦꯠ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯁꯤ ꯅꯨꯄꯥꯒꯤꯅꯤ ꯑꯗꯨ ꯃꯔꯨ ꯑꯣꯏꯅ ꯐꯩꯉꯥꯎ ꯐꯩ ꯍꯥꯏꯔꯤꯁꯦ ꯁꯤꯅꯤ ꯑꯝꯇꯪ ꯇꯤꯡꯊꯣꯛꯀꯦꯀꯣ ꯍꯣꯏ ꯇꯤꯡꯊꯣꯛꯄꯤꯌꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯖꯅꯤꯡꯉꯤ ꯁꯤꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯀꯔꯤ ꯇꯧꯕꯗ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯣ ꯑꯁꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗꯀꯣ ꯌꯥꯝ ꯐꯖꯩꯌꯦ ꯐꯤꯁꯦ ꯅꯨꯄꯤꯅ ꯃꯥꯒꯤ ꯍꯁꯕꯦꯟ ꯑꯣꯏꯒꯗꯧꯕꯗꯨꯗ ꯑꯁꯤꯅ ꯏꯟꯕꯤꯀꯣ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯑꯔꯨꯕ ꯐꯤꯅꯦ ꯁꯦ ꯑꯗꯨꯒ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯅꯤ ꯍꯥꯏꯔꯒꯗꯤ ꯄꯥꯟꯒꯗꯧꯔꯤꯕ ꯀꯩꯅꯣꯗꯨꯅ ꯕꯣꯔꯗꯨꯅ ꯕꯣꯔ ꯍꯥꯏꯒꯗ꯭ꯔꯥ ꯒ꯭ꯔꯨꯝꯗꯣ ꯒ꯭ꯔꯨꯝꯗꯨꯗ ꯄꯤꯒꯅꯦꯕꯀꯣ ꯃꯥꯒꯤ ꯒꯤꯐꯅꯦꯕ ꯁꯤ ꯀꯝꯄꯜꯁꯔꯤ ꯒꯤꯐꯅꯦꯕ ꯀꯝꯄꯜꯁꯔꯤ ꯒꯤꯐ ꯄꯤꯅꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯃꯒꯤ ꯒ꯭ꯔꯨꯝ ꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯅ ꯕ꯭ꯔꯥꯏꯠꯀꯤ ꯃꯕꯨꯡꯗꯁꯨ ꯄꯤꯅꯩ ꯑꯗꯨꯒ ꯃꯄꯥꯗꯁꯨ ꯄꯤ ꯑꯗꯨ ꯃꯔꯨ ꯑꯣꯏꯅ ꯃꯥꯒꯤ ꯃꯥꯃ ꯕ꯭ꯔꯥꯏꯠꯇꯨꯒꯤ ꯄꯣꯛꯃꯤꯟꯅꯕꯗꯣ ꯑꯗꯨꯗ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕ ꯁꯤꯀꯣ ꯁꯤ ꯃꯔꯨ ꯀꯝꯄꯜꯁꯔꯤꯅꯤ ꯃꯃꯜꯁꯨ ꯈ꯭ꯋꯥꯏ ꯇꯥꯡꯉꯦ ꯑꯩꯈꯣꯏꯒꯤ ꯐꯤꯗ ꯃꯃꯜꯗꯤ ꯀꯌꯥꯃꯨꯛꯀ ꯑꯣꯏꯔꯝꯅꯣ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯁꯤ 19,000 ꯄꯤꯅꯩ 19,000 ꯄꯤꯅꯩ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯁꯣꯜꯁꯤꯗ ꯀꯣꯏꯕ ꯂꯥꯛꯆꯕ ꯃꯇꯝꯗ ꯑꯟꯇꯤꯅꯒ ꯄꯨꯊꯣꯛꯑꯒ ꯀꯣ ꯐꯖꯅ ꯇꯥꯛꯄꯤꯕꯁꯦ ꯑꯁ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯁꯤꯒꯤ ꯐꯤꯁꯤꯗ ꯑꯩꯅ emphasize ꯑꯦꯋꯥꯔꯗ ꯂꯧꯕꯅꯦ congratulations ꯊꯦꯡꯕꯨꯗꯤ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯋꯥꯔꯗꯇꯨ ꯀꯔꯤ ꯑꯦꯋꯥꯔꯗ ꯑꯣꯏꯔꯕꯅꯣ ꯈꯤꯇꯪꯒ ꯈꯪꯖꯒꯦ ꯃꯈꯥ ꯈꯤꯇꯪ ꯁꯥꯡꯅ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯅꯤ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ ꯑꯣꯏꯅ ꯑꯁꯤꯒꯤ ꯐꯤꯁꯦ ꯄꯨꯊꯣꯛꯄ ꯀꯥꯟꯗ ꯀꯣ ꯀꯔꯝꯕ ꯆꯍꯤꯗ ꯑꯣꯏꯔꯕꯅꯣ 2023-24ꯒꯤꯅꯤ ꯑꯗꯨ ꯑꯦꯋꯥꯔꯗ ꯐꯪꯕꯗꯤ 25ꯇ ꯐꯪꯖꯩ congratulations again aunty thank you aduga sigumba art degi sigumba craft asi adumak putlengdana thamba ngamnabagi preserve toba ngamnabagi thauna adu hanba leitana hotnabiyu haina sai wish tawjage thank you so much thank you aduga akhoi si hojik si khangdaba kaya amasu khangminare mayam yam phajaraba expo kaya aduga sida akhoi gi photo booth su leire photo booth sida mayam ama
ꯂꯩꯕꯤꯔꯝꯂꯤ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯔꯨꯁꯤꯀꯣ ꯃꯌꯥꯝꯁꯦ ꯐꯣꯇꯣꯁꯨ ꯀꯟꯅ ꯅꯝꯕꯤꯔꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯕ ꯌꯥꯒꯗ꯭ꯔꯣ ꯁꯣꯝ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯑꯩ ꯃꯤꯡ ꯀꯣꯔꯣꯡꯉꯥꯟꯕ ꯀꯧꯋꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯅꯤꯇꯦꯛꯁ 2025 ꯁꯤꯗ ꯂꯥꯛꯄꯤꯕꯁꯦ ꯀꯩ ꯐꯥꯎꯒꯦ ꯍꯧꯖꯤꯛꯁꯦ ꯏꯚꯅꯤꯡꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯣꯏ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯁꯦꯝꯕꯤꯔꯒ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯋꯥꯔꯨ ꯈꯣꯠꯂꯨ ꯇꯧꯕ ꯄꯣꯊꯥꯕ ꯉꯥꯏꯍꯥꯛ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯁꯣꯝꯒꯤ ꯃꯔꯨꯞꯀꯁꯨ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯒꯦ ꯑꯣ ꯑꯃꯠꯇꯅꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯐꯣꯇꯣ ꯕꯨꯠꯇꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯔꯨꯔꯦ ꯃꯊꯪ ꯑꯁꯤꯗꯤ ꯂꯣꯡꯖꯝ ꯍꯦꯃꯣꯂꯇꯥ ꯗꯦꯕꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯒꯨꯗ ꯏꯚꯅꯤꯡ ꯌꯥꯝ ꯐꯖꯃꯟꯗꯅ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕ ꯎꯖꯔꯤꯕꯁꯦ ꯁꯥꯐꯤ ꯂꯥꯟꯐꯤ ꯑꯃꯗꯤ ꯍꯥꯏꯐꯦꯠ ꯎꯖꯔꯦꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯃꯈꯟ ꯃꯈꯟꯅꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯦ ꯌꯥꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯊꯦꯠꯂꯤꯁꯦ ꯁꯥꯐꯤ ꯂꯥꯟꯐꯤ ꯍꯥꯏꯔꯤꯕ ꯏꯟꯅꯐꯤ ꯅꯨꯄꯥꯅ ꯏꯟꯅꯅꯕ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯐꯤ ꯂꯥꯟꯐꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯃꯅꯥ ꯐꯤ ꯑꯣꯏꯅ ꯀꯠꯈꯤꯕ ꯀꯔꯝꯕꯗ ꯄꯤꯕ ꯃꯅꯥ ꯐꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯏ ꯃꯁꯜ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯁꯥ ꯑꯗꯒꯤ ꯁꯥ ꯐꯥꯕ ꯑꯃꯗꯤ ꯂꯥꯟ ꯆꯠꯄ ꯃꯇꯝꯗ ꯉꯝꯃꯛꯄꯗꯣ ꯑꯗꯨꯒꯤ ꯂꯤꯗꯔꯗꯨꯗ ꯅꯤꯡꯊꯧꯁꯤꯅ ꯄꯦꯟꯗꯅ ꯃꯅꯥ ꯑꯣꯏꯅ ꯀꯠꯈꯤꯕ ꯐꯤ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯨ ꯁꯤꯗ ꯌꯥꯎꯔꯤꯕ ꯐꯤ ꯃꯌꯦꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯥꯔꯊ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯅꯤꯡꯊꯧꯁꯤꯅ ꯁꯤꯒꯤ ꯐꯤꯁꯤꯗ ꯄꯤꯔꯝꯃꯤꯕ ꯃꯌꯦꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯌꯦꯛ 10ꯅꯦꯕ ꯃꯌꯦꯛ 10ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯑꯩ ꯆꯪꯉꯒ ꯍꯥꯏꯕꯤꯌꯨ ꯁꯤꯁꯤꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯅꯤꯡꯊꯧꯁꯤꯅ ꯃꯌꯥꯏꯗ ꯂꯩꯔꯒ ꯁꯦꯅꯥꯄꯇꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯥꯏꯗ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧꯅ ꯑꯦꯅꯤ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯇꯨꯅꯦꯕ ꯁꯤꯁꯦ ꯑꯗꯒꯤ ꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯇꯤꯌꯥꯗ ꯊꯣꯛꯏꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯪꯒꯄꯥꯟꯒꯤ ꯁꯔꯨꯛꯁꯤꯅ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯟ ꯃꯥꯒꯤ ꯃꯃꯤꯡꯅ ꯐꯥꯟꯇꯣꯞ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨ ꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯅꯤ ꯇꯥꯁꯤꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯦꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯆꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯃꯅꯤ ꯇꯥꯁꯤꯅ ꯑꯗꯒꯤ ꯁꯥ ꯐꯥꯕ ꯃꯇꯝꯗꯁꯨ ꯇꯥꯁꯤ ꯁꯤꯖꯤꯟꯅꯕ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯗꯒꯤ ꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯏꯔꯣꯏ ꯃꯆꯤ ꯏꯔꯣꯏꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯏꯔꯣꯏꯒꯤ ꯃꯆꯤꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯃꯑꯣꯡꯁꯦ ꯂꯧꯔꯒ ꯅꯤꯡꯊꯧꯁꯤꯅ ꯊꯝꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯉꯁꯥꯏ ꯃꯥꯒꯤ ꯐꯤꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯅꯅꯕ ꯐꯖꯅꯕ ꯔꯤꯄꯤꯇꯦꯁꯟ ꯑꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯍꯟꯖꯜꯂꯛꯑꯒ ꯃꯌꯦꯛꯁꯦ ꯁꯦꯝꯕꯅꯦꯕ ꯐꯤꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯗ ꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯅꯨꯃꯤꯠ ꯊꯥ ꯅꯨꯃꯤꯠ ꯊꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅꯤ ꯁꯤꯅ ꯏꯃꯥ ꯏꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩꯗꯅ ꯄꯨꯟꯅ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯦ ꯁꯦꯝꯃꯛꯏꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕꯐꯥꯎꯗ ꯂꯩꯁꯤ ꯌꯥꯎꯋꯦ ꯑꯗꯨꯅ ꯂꯩꯁꯤꯃ ꯍꯥꯞꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯑꯗꯒꯤ ꯁꯤꯅ ꯋꯥꯍꯣꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎꯆꯦꯛꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯎꯆꯦꯛ ꯂꯩꯇꯦꯅꯗꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯕ꯭ꯔꯍ꯭ꯃꯥꯔꯣꯝꯗꯩ ꯄꯥꯏꯁꯜꯂꯛꯄꯅꯤ ꯍꯥꯏꯅꯩ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯤꯗ ꯇꯥꯛꯄꯤꯔꯝꯕꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯈꯪꯖꯕꯗꯣ ꯉꯁꯤ ꯂꯤꯖꯕꯅꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯐꯤ ꯃꯈꯜ ꯃꯌꯥꯝ ꯃꯌꯦꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯅꯤꯡꯊꯧꯅ ꯊꯝꯕꯤꯔꯝꯃꯤ ꯁꯤꯅ ꯉꯥꯅꯤ ꯉꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛꯅꯤ ꯄ꯭ꯔꯣꯇꯤꯟꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯀꯩꯅꯣꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅ ꯏꯟꯇꯤꯒ꯭ꯔꯤꯇꯤꯔꯣꯝꯗ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯐꯤꯒꯤ ꯁꯛꯇꯝ ꯑꯃꯅꯦꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯩꯌꯦꯕ ꯁꯥꯐꯤ ꯂꯥꯟꯐꯤꯁꯦ ꯑꯗꯣ ꯃꯁꯤꯃꯛꯅ ꯑꯩꯈꯣꯏꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯗꯤ ꯁꯤꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯁꯤꯅ ꯌꯥꯔꯛꯇꯕꯅꯤꯅ ꯍꯥꯏꯗꯤ ꯁꯤꯗꯤ ꯃꯥꯏ ꯃꯇꯝꯒꯤ ꯑꯣꯏꯅ ꯌꯣꯜꯂꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯊꯦꯠꯂꯤꯕ ꯃꯌꯥꯝꯁꯦ ꯁꯥꯐꯤ ꯂꯥꯟꯐꯤꯒꯤ ꯁꯤꯒꯤ ꯏꯔꯣꯏꯁꯤꯒꯤ ꯗꯤꯖꯥꯏꯟꯅꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯦꯠꯂꯤꯁꯦ ꯍꯥꯞꯄꯤꯁꯦ ꯑꯗꯨꯒ ꯃꯈꯟ ꯃꯌꯥꯝ ꯁꯒꯣꯜ ꯁꯥꯃꯨ ꯃꯆꯥ ꯂꯧꯊꯣꯛꯑ ꯑꯩꯈꯣꯏꯅ ꯂꯣꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯟꯅꯐꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯝ ꯄꯤꯛꯄꯗ ꯗꯦꯀꯣꯔꯦꯇꯤꯞ ꯑꯥꯏꯇꯦꯝꯗ ꯄꯥꯝꯃꯒ ꯑꯩꯈꯣꯏꯅ ꯐ꯭ꯔꯦꯝ ꯆꯟꯕꯗ ꯑꯣꯟꯊꯣꯛꯑꯦ ꯁꯤ ꯈꯨꯠꯅ ꯍꯦꯟ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ ꯉꯥꯛꯇꯅꯤ ꯃꯌꯦꯛꯁꯦ ꯂꯣꯏ ꯑꯁꯨꯕꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯤ ꯃꯆꯥꯁꯦ ꯑꯩꯅ ꯁꯤꯗ ꯐ꯭ꯔꯦꯝ ꯆꯟꯖꯔꯤꯁꯦ ꯐ꯭ꯔꯦꯝ ꯆꯟꯕ ꯄꯥꯝꯕ ꯃꯤꯅ ꯐ꯭ꯔꯦꯝ ꯆꯟꯕ ꯂꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤ ꯑꯣꯏꯅ ꯂꯧꯖꯒꯦ ꯍꯥꯏꯒꯅ ꯐꯤ ꯑꯣꯏꯅ ꯌꯣꯜꯂꯦ
adagi khau puthoe adagi kaptan da puthoe makhan mi gi apam do khoina sum kuina mela gi experience to leira banina design yam je putho ga yon jaba hai tare asam nungai je asumna kup na explain to bibigi da makta thagat to phongdok chari pochi chi yam phabo view haina wish tak jage pochi jam phai ngarang su yam sille sapilam pia so ba sille ngasi je sumba macha sille lengyan sille adum yole hai tare hen sit boy view haina wish tak jari okay adudi hauzik maya makhoi si stall sing sing mathang yengba sulae adagi khoi gi lambel da dum thengna ba customers adagi mela sibu expo sibu pamna yengba lakli ba maya masisu wari watai sare adudi hauzik kasa family band makhoi gi isai sing asi khoi mayam punna tamina rurasi come on let's go